Central Forest Division ki manung chana leiriba Nongmaiching Reserve Forest ki Hill Range ki mi yobada waba mafam oiba chingi awang basarukta tongan ba mioi singna sa faba madi mafam aduda sa yairaga chabagi khudam sing leiramle masina maram oiraga Lanmei changlakpagi achouba maram ama oire haina Forest Department ki Conservator RK Amarjitna IT News da phongdorakli Handak nongmanini asida Manipur gi tongan ba mafam da leiba jingsingda masak khangdaba singna Lanmei Tharambagi thaudok sing toina thokpana maram oiraga mahosagi khalda chauna kaiba pirak leba asida khara makhai ngakthoknabagi pandamda Forest Department amadi JFMC gi masing yamlaba member singna Imphal East ki Nongmaiching Hill Range da ngasi angan bayukta gi hauna mass search operation chathakiba aduda khudam sing asi thengnabani hairi Forest Department ka loinana chathakiba mass search operation aduda JFMC Kairau JFMC na harup yauna Nongmaiching Range ki manungda leiba tongan ba JFMC ki member sing Forest Beat Office sing ki staff sing su saruk yaki Conservator RK Amarjit ka IT News ka telephone da wari sanabada mahakna makhata na hai Forest Department da miyamna amadi JFMC singna mateng pangbirakpadagi ngasigi Tizin ba khongchat asi maipakna chatpa ngambani yawningba mafam kharadi yawba ngamkhidre adumakpu makhatana tongan ba mafam singdasu mass search operation asi chathakigani hairaduna ngasigi chatkiba team aduna Nongmaiching Hill Range ki mina changba ngamnadaba khara wangba mafam amada yaukiba matamda yamna thamoi sokpa mawongda leiramba thengnaki mafam aduda saji lamok amadi sabongna chingba sa makhal sing leiribani adumakpu mafam aduda kanagumba miyoi kharana u mathakta sagai saduna leiramba makhoina lang thaktuna nongmaina kaptuna sa faba amadi mafam aduda mai hogatuna sa sing yaiduna charambagi khudam sing phangba ngamki hairaduna masida makhoina tharamba mai aduda Lanmei changlakpani haibasu khangba ngamle Thawong asi chap chana thidoktuna matik chaba action lokhatnaba hotnaragani haiki Nongmaiching Hill Range asida ain gi wangmada Lanmei thaba sa Uchek Hatpa amadi lam khopchin bana chingba chathaba leire haibagi pau fangbadagi ngasigi Forest amadi JFMC gi apunba team asina Hill Range asida mass search operation asi chathabani Lanmei thaba sa Uchek Hatpa lam khopchin bana chingba sing check tawbaga loinana baruni chingdol fawba chatki Sadanba singna famlaga sa tholakpagi ngaifam oinaba u mathakta Saramba Sagai sing team aduna Sidokhre hairi panba yabadi kanagumba singna Manipur gi mafam amada hekta Lanmei Tharamba thengnarabadi Lanmei Tharamliba miyoi sing adu chumna pau pirakpa ngamba singda Manipur lengakna lupa lakh manga gi manasu pigani haina Chief Minister Nongthombam Birana laukhokibasu leikrabani koi Saramba gi mami amakak koi mangda tare Lalu game na kaya na logje, aku ke kongsi sigi mai pa koi saruk amani hai na logje. Asigum laba, ai na yada ba, cindela mai thaba, sa ba, Uchek papa, singtan ba, umangkok to pun amak. Reserve Forest ki action na akan ba ting mapi. Masigi cuma takta, sarkar na. Asigum laba ai na yada ba tabak sing tau ba, cindela mai thaba, miyoi sing, thaba ngambada. Amati, marik cuma pau pi ngambada. Lupa lakma gimana lautok ni. Khansa daba thawong kayana tapana hari ba Nongmaiching Reserve Forest ki saruk singda Lanmei thabadagi ohelak leba akoi punamaki mengat pada waraga daba mangjaba singbu khangmin aduna irei cha singna sigum laba aina yadaba thabak sing asi tawidana ba madi akoi irakta lotuna leiriba masingdi yamje daba asigumba miyoi sing asina aina yadaba thabak sing tawriba sing asi akoi puna thidok minaduna amadi masak khangdok minaduna makoibu makoigi wakal bata handuna tungda amasong ngasigi miro na mangjaiba mayam sing asi kaloknabagi damakta nungsijarba irei cha sing mafamda iremu Forest Beat Office ki maikai dagi amadi Nongmaiching Range ki maikai dagi nolong na kanganjari